Myanmar ga thangnana leiriba Manipur gi Kamjong district ki executive magistrate na thokiba notice samana Myanmar dagi changlakhiba refugee singna mafam aduda lalon etik thabak suba yaona sinfam amatada saruk yadanaba kanghankhre. Notice aduna Kamjong subdivision gi manung channa leiriba designated camp singda refugee singna leingdana leinaba kanghankhiba ga loinana lalon etik thabak suba yaona sinfam amatada saruk yadanaba kanghankhe. Hairiba order asi ngakna chataba refugee singi mathakta loge matung inna chairak fangani hairi. Ningsing bayabadi handok pangthokiba assembly mifamda Manipur gi chief minister na N Virena haukiba chahi gi me ahumdagi chahi asige February kuntaret fawbagi manungda Myanmar macha lising taruk ka chatret ni futaruk lom lo kaina changse lakhi hairiba sing asigi manungda miyoi chani ga yankhai mapanna makhoi gi leifamda halankhe aduga lemhoriba miyoi sing adubuna temporary shelter home singda mafam chana thamle haina phongdokhiba leikrabane.